ꯃꯇꯝ ꯑꯗꯣ ꯌꯥꯔꯛꯇꯕꯒ ꯃꯄꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯨꯒꯗ ꯃꯍꯤꯔꯦꯜꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯨꯁꯟꯗ ꯍꯥꯏꯔꯤ, ꯄꯥꯕꯣ, ꯑꯩꯁꯤ ꯍꯤꯌꯥꯏꯅꯨꯁꯤ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗꯒꯤ ꯄꯥꯎ ꯂꯥꯛꯂꯦ꯫ ꯑꯍꯜꯁꯤꯡꯗꯤ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯈꯪꯗꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯕꯨꯁꯟꯗꯣ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯍꯤꯔꯦꯜꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ, ꯍꯥ, ꯏꯕꯨꯡꯉꯣ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯨꯕꯨ ꯑꯅꯤꯁꯦ ꯀꯔꯝꯅ ꯏꯄꯥꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯍꯜꯂꯣ ꯍꯥꯏꯗꯣꯏꯅꯣ? ꯏꯄꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯔꯤ ꯍꯥꯏꯔꯒ ꯀꯧꯊꯣꯛꯀꯅꯤ? ꯕꯨꯁꯟꯅ ꯂꯇꯥ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤ, ꯃꯃꯥ, ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯒꯦꯔꯥ? ꯂꯇꯥ ꯁꯅꯥꯗꯣ ꯈꯟꯖꯥꯟꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯞꯅ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯈ꯭ꯔꯦ꯫ ꯕꯨꯁꯟꯁꯨ ꯇꯞꯅ ꯏꯟꯅꯗꯨꯅ ꯂꯇꯥ ꯁꯅꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯔꯦ꯫ ꯂꯇꯥ ꯁꯅꯥꯅ ꯍꯥꯏꯔꯤ, ꯏꯆꯥ ꯊꯣꯏꯕꯤ, ꯏꯕꯦꯝꯃꯗꯣ ꯃꯁꯥ ꯉꯝꯗꯕꯅꯤꯅ ꯑꯁꯣꯝꯗꯒꯤ ꯏꯕꯦꯝꯃꯒꯤ ꯑꯍꯜꯁꯤꯡꯅ ꯀꯧꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯤꯛꯂꯥꯏꯗꯣ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯂꯇꯥ ꯁꯅꯥꯅ ꯃꯈꯥ ꯑꯃꯨꯛꯀ ꯇꯥꯔꯛꯏ, ꯏꯕꯦꯝꯃ, ꯍꯤꯌꯥꯏꯅꯨ, ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯍꯥꯏꯔꯤ꯫ ꯏꯆꯥꯕꯨ ꯍꯜꯂꯗ꯭ꯔꯥ? ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯍꯣꯏ, ꯍꯜꯂꯒꯦ ꯏꯃꯥ꯫ ꯍꯤꯌꯥꯏꯅꯨꯗꯣ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ, ꯑꯩ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ, ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯂꯤꯛꯂꯥꯏꯅ ꯁꯣꯟꯊꯥꯡꯗꯅ ꯍꯥꯏꯔꯤ, ꯅꯪꯅ ꯃꯊꯪ ꯂꯥꯛꯄꯗ ꯑꯩꯕꯨ ꯂꯩꯈꯤꯗ꯭ꯔꯥ? ꯑꯩ ꯊꯥꯖꯗꯦ꯫ ꯑꯁ, ꯑꯗꯨ ꯍꯥꯏꯒꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ? ꯍꯣꯏ, ꯍꯥꯏꯔꯔꯣꯏ꯫ ꯐꯔꯦ, ꯅꯪꯁꯨ ꯅꯁꯥ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯍꯜꯂꯨ, ꯄꯣꯊꯥꯊꯣꯛꯎꯔꯣ꯫ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨꯗ ꯂꯤꯛꯂꯥꯏ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯂꯤꯛꯂꯥꯏ ꯃꯁꯥꯅ ꯈꯪꯖꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛꯇꯪ ꯆꯦꯟꯅ ꯄꯥꯏꯁꯤꯜꯂꯛꯑꯒ ꯃꯍꯥꯛ ꯊꯥꯗꯣꯔꯛꯂꯦ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯥꯒꯤ ꯂꯥꯏꯕꯛꯇꯨꯗ ꯆꯨꯞꯄꯤꯔꯝꯂꯒ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯅꯤꯡꯗ ꯊꯣꯛꯂꯛꯂꯦ꯫ ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯒꯗꯣ ꯍꯤꯌꯥꯏꯅꯨꯅ ꯊꯣꯛꯈꯤꯕꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯇꯥ ꯁꯅꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯕꯨꯁꯟꯅ ꯃꯈꯣꯏꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯤꯔꯦꯜꯒ ꯍꯤꯌꯥꯏꯅꯨꯒ ꯆꯠꯈ꯭ꯔꯕꯗ ꯕꯨꯁꯟꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯂꯤꯛꯂꯥꯏꯗꯣ ꯉꯁꯤꯗꯤ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯨꯝꯅꯇꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯌꯦꯡꯗꯨꯅ ꯅꯣꯡꯃꯤ-ꯅꯣꯡꯃꯤꯇꯃꯛ ꯑꯗꯨꯃꯛ ꯇꯧꯔꯛꯏ꯫ ꯂꯇꯥ ꯁꯅꯥꯅ ꯍꯪꯂꯛꯏ, ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯏꯆꯥꯕꯣ? ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛꯇꯃꯛ ꯅꯝꯂꯛꯏ꯫ ꯃꯄꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯀꯔꯤ ꯂꯩꯒꯦ? ꯏꯄꯥꯗ ꯍꯥꯏꯌꯨ, ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ꯫ ꯂꯤꯛꯂꯥꯏꯗꯣ ꯍꯟꯗꯛꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯉꯛꯇꯃꯛ ꯍꯥꯏꯔꯛꯏ, ꯃꯆꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯉꯥꯎꯔꯦ, ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯁꯨ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯕꯤꯕ ꯌꯥꯎ, ꯃꯈꯨꯠ ꯄꯥꯏꯕꯤꯕ ꯌꯥꯎ ꯇꯧꯔꯒ ꯂꯩꯔꯦ꯫ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯂꯤꯛꯂꯥꯏꯅ ꯈꯣꯟꯖꯦꯜ ꯅꯦꯝꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ꯫ ꯍꯥ, ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯤꯔꯣ? ꯍꯣꯏ ꯍꯣꯏ, ꯏꯃꯥ ꯏꯟꯒꯦꯁꯦ, ꯏꯆꯥꯒꯤ ꯏꯁꯤꯡꯗꯣ꯫ ꯂꯇꯥ ꯁꯅꯥꯅ ꯏꯁꯤꯡꯗꯣ ꯈꯔ ꯂꯧꯊꯣꯛꯑꯒ ꯆꯥꯃꯁꯇꯨꯅ ꯇꯧꯔꯒ ꯃꯆꯥꯒꯤ ꯃꯌꯥꯗ ꯏꯜꯂꯛꯄꯅꯤ꯫ ꯂꯤꯛꯂꯥꯏꯗꯣ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯌꯥꯗꯩ ꯀꯥꯈꯠꯂꯛꯏ꯫ ꯏꯁꯤꯡꯗꯣ ꯃꯃꯥꯅ ꯃꯌꯥꯗ ꯍꯥꯞꯂꯕꯗ ꯈꯔꯗꯤ ꯗ꯭ꯔꯣꯞ ꯑꯃꯅꯤꯒꯤ ꯆꯥꯡꯗꯤ ꯌꯣꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯃꯌꯥꯗꯨꯗꯤ ꯎꯝꯁꯤꯟꯗꯨꯅ ꯍꯥꯞꯂꯤꯕ ꯏꯁꯤꯡꯗꯣ ꯈꯌꯥꯠꯇ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯄꯒ ꯂꯣꯏꯅꯅ ꯂꯤꯛꯂꯥꯏꯗꯣ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯗꯨ ꯐꯥꯎꯕ ꯂꯣꯏꯅ ꯍꯦꯛ ꯊꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯤꯛꯂꯥꯏꯗꯣ꯫ ꯃꯍꯥꯛ ꯆꯠꯀꯦ ꯍꯥꯏꯕ ꯃꯌꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗꯒꯤ ꯃꯍꯥꯛ ꯂꯥꯞꯈ꯭ꯔꯦ꯫ ꯂꯇꯥ ꯁꯅꯥꯅ ꯍꯥꯏꯔꯤ, ꯏꯕꯦꯝꯃ, ꯌꯣꯠꯂꯣꯗꯅ, ꯏꯃꯥ ꯑꯃꯨꯛꯀ ꯏꯜꯂꯛꯈꯤꯒꯦ꯫ ꯂꯤꯛꯂꯥꯏꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯏꯁꯤꯡꯗꯣ ꯑꯣꯔꯣꯔꯣ ꯇꯥꯔꯒ ꯃꯃꯤꯠ ꯄꯥꯡꯂꯛꯇꯕꯗꯨꯗꯗꯤ ꯕꯨꯁꯟꯅ ꯌꯥꯝ ꯐꯤꯡꯅ ꯅꯣꯠꯊꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯁꯣꯔꯗꯣ ꯆꯦꯛ ꯇꯧꯔꯛꯏ꯫ ꯂꯤꯛꯂꯥꯏꯒꯤ ꯁꯣꯔ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯕꯨꯁꯟꯅ ꯊꯥꯖꯗ꯭ꯔꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯂꯇꯥ ꯁꯅꯥꯒꯤ ꯃꯈꯨꯠꯇꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯐꯃꯨꯡꯗꯨꯗ ꯑꯗꯨꯝ ꯂꯪꯊꯈꯤꯗꯨꯅ ꯂꯇꯥ ꯁꯅꯥꯗꯨ ꯂꯥꯎꯔꯛꯏ, ꯂꯤꯛꯂꯥꯏ, ꯏꯃꯥꯒꯤ ꯊꯣꯏꯕꯤꯌꯥ, ꯃꯄꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯕꯨꯁꯟꯗꯣ ꯃꯀꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯀꯞꯂꯛꯄꯗꯨ ꯎꯕꯗꯒꯤ ꯂꯇꯥ ꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ, ꯅꯠꯇꯦ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯌꯥꯔꯣꯏꯌꯦ꯫ ꯏꯃꯥ ꯏꯆꯥꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯈꯤꯕ ꯄꯥꯝꯃꯤ꯫ ꯏꯃꯥꯅ ꯏꯆꯥꯗ ꯃꯤꯔꯥꯏꯈꯤꯕ ꯃꯇꯝ ꯃꯌꯥꯝꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯃꯗꯨꯅ ꯃꯩꯔꯤ ꯑꯣꯏꯅ ꯊꯃꯣꯏꯗ ꯆꯥꯛꯂꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯇꯨꯡ ꯏꯜꯂꯛꯅꯤꯡꯉꯦ꯫ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯂꯤꯛꯂꯥꯏꯗ ꯃꯤꯔꯥꯏꯈꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯃꯊꯃꯣꯏꯗ ꯄꯥꯞ ꯑꯃ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝ ꯂꯨꯝ ꯂꯨꯝ ꯂꯥꯎꯅ ꯆꯥꯛꯂꯕꯅꯤ꯫
ꯕꯨꯁꯟꯅ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯤ꯫ ꯏꯄꯥ ꯃꯥꯏꯊꯤ, ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯄꯥ ꯃꯥꯏꯊꯤ꯫ ꯃꯁꯤꯃꯛꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯏꯄꯥꯕꯨ ꯃꯇꯝ ꯀꯨꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯍꯟꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯅꯤ ꯈꯪꯕꯅ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ꯫ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡꯗ ꯏꯄꯥ ꯃꯥꯏꯊꯤꯔꯦ꯫ ꯏꯄꯥꯒꯤ ꯊꯣꯏ, ꯅꯄꯥꯁꯤ ꯀꯥꯟꯅꯗ꯭ꯔꯕ ꯅꯄꯥ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯣ ꯑꯩꯒ ꯆꯥꯟꯅꯗꯕ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯃꯄꯥ ꯅꯠꯇꯦ, ꯁꯥꯒꯨꯝꯕꯅꯤ꯫ ꯏꯈꯥꯗ ꯆꯥꯎꯈꯤꯕ ꯏꯆꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯕ, ꯃꯤꯔꯥꯏꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯕꯅꯤ꯫ ꯂꯇꯥ ꯁꯅꯥꯒ ꯕꯨꯁꯟꯒꯗꯣ ꯂꯤꯛꯂꯥꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯉꯥꯎꯕꯒꯨꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯆꯥꯛꯂꯤꯕꯁꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯣꯏꯕꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯑꯝꯗꯥꯏꯗ ꯂꯣꯏꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯝꯗꯨꯅ ꯉꯥꯛꯄꯤꯔꯝꯕ ꯑꯁꯤꯅꯤ꯫ ꯃꯆꯥꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ, ꯃꯤꯉꯣꯟꯗ ꯇꯧꯔꯣꯏꯗꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯃꯈꯣꯏꯗ ꯑꯣꯏꯅ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯖꯔꯛꯂꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯄꯥꯎꯁꯤ ꯍꯤꯌꯥꯏꯅꯨꯁꯨ ꯇꯥꯏ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯀꯞꯄꯗ ꯃꯁꯥꯗꯣ ꯄꯗ꯭ꯔꯥꯛ ꯇꯥꯔꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯒꯤ ꯐꯥꯏꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅꯤꯅ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯕꯁꯨ ꯃꯔꯝ ꯈꯪꯗꯕꯅꯤꯅ ꯈꯟꯖꯤꯟꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯥꯏꯕꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯂꯕꯁꯤꯗꯗꯤ ꯃꯉꯣꯟꯗ ꯃꯁꯥꯗ ꯏꯋꯥꯠ ꯋꯥꯠꯄ, ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯃꯨꯛ ꯇꯣꯟꯕ ꯂꯩꯇꯕꯅꯤ꯫ ꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯉꯛꯆꯥꯎ ꯊꯦꯛꯄ ꯌꯥꯗꯦ꯫ ꯉꯛꯆꯥꯎ ꯊꯦꯛꯂꯨꯕ ꯃꯇꯝꯗ ꯅꯥꯒꯦꯠꯇ ꯊꯨꯗꯦꯛꯄꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯇꯥꯏꯕꯪ ꯀꯨꯝꯍꯩꯒꯤ ꯁꯤꯕ ꯆꯪꯕ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯕꯁꯤꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯊꯨꯗꯦꯛꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝꯅ ꯂꯥꯏ ꯂꯩꯕꯅꯤ, ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯅꯔꯤꯕꯁꯤ꯫ ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯒꯁꯤ ꯆꯍꯤ ꯈꯔꯁꯤ ꯂꯤꯛꯂꯥꯏꯗ ꯌꯥꯝ ꯂꯥꯟꯈꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯃꯈꯣꯏꯅ ꯆꯥꯡꯌꯦꯡ ꯑꯗꯣ ꯃꯥꯏꯊꯤꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯃꯥꯏꯗ ꯑꯋꯥꯕꯒꯤ ꯂꯩꯍꯤ ꯆꯤꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯂꯩꯇꯕ ꯃꯇꯝꯗꯣ ꯃꯆꯥꯅꯨꯄꯥꯗꯣ ꯑꯦꯛꯖꯥꯝ ꯃꯇꯝ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯒꯤ ꯂꯥꯏꯗ ꯀꯠꯄꯗꯨꯃꯗꯤ ꯅꯪꯂꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯛꯅꯕ ꯊꯣꯛꯂꯛꯄꯗ ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯒꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯑꯁꯣꯝꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯒ ꯂꯇꯥ ꯁꯅꯥꯗꯤ ꯑꯗꯨꯝ ꯂꯦꯛꯊꯈꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯦ꯫ ꯕꯨꯁꯟꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯐꯝꯊꯈꯤꯕꯗꯒꯤ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯨꯁꯟꯒꯤ ꯃꯀꯣꯛꯇꯣ ꯀ꯭ꯔꯦꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯇꯥꯏꯕꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯇꯕꯒꯤ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯒꯗꯣ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅꯤꯅ ꯃꯩꯔꯦꯜꯒ ꯍꯤꯌꯥꯏꯅꯨꯒꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯋꯥꯡꯈꯠꯂꯛꯏ꯫ ꯆꯩꯔꯛꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯄꯨꯟꯁꯤꯕꯗꯨꯅ ꯑꯉꯥꯎ ꯅꯨꯡꯁꯤꯠ ꯍꯧꯗꯨꯅ ꯂꯩꯅꯥꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤꯜꯂꯨꯔꯒ ꯂꯩꯅꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯗꯨꯒ ꯃꯇꯥꯎ ꯑꯃꯨꯛ ꯁꯥꯟꯅꯁꯜꯂꯨꯔꯦ꯫ ꯃꯔꯛ ꯇꯟꯖꯥ ꯆꯥꯕ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯩꯖꯤꯜꯂꯨꯔꯦ꯫ ꯑꯁꯣꯝꯒꯤ ꯑꯍꯜꯗꯨꯁꯨ ꯏꯃꯨꯡꯗꯨ ꯐꯩ ꯈꯪꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯂꯩꯅꯥꯁꯤ ꯄꯥꯎꯁꯤ ꯂꯣꯏꯅꯃꯛ ꯇꯥꯔꯕꯅꯤ꯫ ꯁꯨꯃꯥꯏ ꯇꯧꯗꯅ ꯃꯍꯦꯟꯒꯤ ꯃꯄꯥ ꯄꯨꯟꯁꯤꯕꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯄꯥꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯂꯩꯅꯥꯗꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯍꯦꯟꯗ ꯀꯣꯜ ꯇꯧꯔꯛꯂꯦ꯫ ꯀꯨꯏꯔꯕꯅꯤ, ꯊꯥ ꯑꯅꯤꯃꯨꯛ ꯍꯦꯜꯂꯕꯅꯤ ꯑꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ꯫ ꯃꯍꯦꯟꯒꯤ ꯊꯃꯣꯏ ꯆꯥꯛꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯂꯩꯅꯥꯒꯤ ꯀꯣꯜ ꯊꯥꯖꯗꯅ ꯂꯥꯛꯄꯗꯨꯗ ꯃꯍꯦꯟꯗ ꯄꯥꯈꯠꯈ꯭ꯔꯦ꯫ ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯍꯔꯥꯎꯕꯅ ꯃꯤꯍꯨꯜꯁꯨ ꯌꯥꯝ ꯆꯣꯡꯉꯤ꯫ ꯍꯜꯂꯣ, ꯑꯁꯣꯝꯗꯒꯤ ꯂꯩꯅꯥꯅ ꯑꯐꯥꯎ ꯁꯥꯗꯅ ꯅꯣꯡꯃꯇ ꯄꯥꯎꯁꯨ ꯐꯥꯎꯔꯛꯇ꯭ꯔꯒ ꯀꯔꯤꯅꯣꯕ ꯇꯧꯔꯛꯏꯁꯤ? ꯂꯩꯅꯥꯗ ꯉꯥꯡꯂꯤꯗꯣ ꯚꯥꯞ ꯇꯥꯗ꯭ꯔꯗꯨꯅ ꯃꯍꯦꯟ ꯍꯪꯂꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯋꯥꯅꯤ? ꯏꯁ, ꯑꯃꯨꯛ ꯌꯥꯝ ꯄꯪꯁꯟꯅꯕ ꯁꯥꯔꯤꯕ? ꯍꯩꯃꯥ, ꯑꯩ ꯈꯪꯗ꯭ꯔꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯔꯤꯅꯣꯃꯤ ꯎꯔꯣ? ꯑꯁꯨꯛ ꯀꯨꯏꯕ ꯊꯥ ꯑꯅꯤ ꯍꯦꯟꯕꯁꯦ ꯑꯩꯅ ꯉꯥꯎꯆꯠꯅꯗꯅ ꯂꯩꯔꯤꯁꯦ ꯅꯣꯡꯃꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯍꯥꯏꯅ ꯐꯥꯎ ꯍꯪꯗ꯭ꯔꯒ ꯉꯁꯤ ꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯊꯤꯅ ꯉꯥꯡꯕꯤꯔꯛꯏꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯃꯍꯦꯟꯅ ꯆꯥꯅꯅꯃꯛ ꯍꯦꯛ ꯈꯪꯗꯕꯗꯧꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯂꯩꯅꯥꯁꯨ ꯈꯔ ꯈꯧꯇꯛ ꯆꯥꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯍꯦꯟꯅ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ꯫ ꯀꯔꯤꯅꯣꯕ? ꯑꯩꯉꯣꯟꯗ ꯚꯥꯕꯨꯛꯇ ꯇꯥꯍꯜꯂꯣꯕ꯫ ꯑꯁ, ꯅꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯝꯃꯤꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯒ?
ꯃꯍꯦꯟꯗ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯅꯤ ꯋꯥꯗꯣ ꯇꯥꯕꯗ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯥꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯅꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁ ꯀꯩꯅꯣ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏꯗꯨꯕꯣ ꯅꯠꯇꯦ ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣ ꯅꯪꯒꯤꯁꯤꯕꯣ ꯉꯁꯤ ꯍꯥꯏꯔꯝꯃꯦ ꯍꯥꯏꯔꯤꯁꯤꯗꯤ ꯃꯍꯦꯟꯗ ꯅꯤꯡꯁꯤꯡꯂꯛꯂꯦ ꯉꯁꯥꯏ ꯃꯄꯥꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯏꯃꯧꯁꯨ ꯍꯥꯏꯖꯜꯂꯝꯂꯦ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕꯗꯣ ꯃꯍꯦꯟꯁꯨ ꯈꯣꯏꯗꯧꯗꯣ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ ꯁꯣꯜꯂꯛꯏ ꯃꯁꯤ ꯍꯅꯨꯕꯁꯤ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯉꯁꯤ ꯏꯄꯥꯅꯤ ꯀꯥꯏꯅ ꯀꯥꯎꯊꯣꯛꯂꯒꯅꯦ ꯐꯨꯅꯕ ꯁꯣꯏꯔꯤꯁꯦ ꯉꯁꯤ ꯂꯩꯅꯥꯁꯨ ꯄꯥꯈꯠꯂꯗꯨꯅ ꯍꯥꯏꯔꯤ ꯀꯩꯅꯣꯕ ꯑꯩꯕꯨꯁꯨ ꯚꯥꯞ ꯇꯥꯍꯜꯂꯣ ꯀꯩꯅꯣꯅꯦ ꯑꯁ ꯑꯩꯈꯣꯏꯗꯥꯒꯤ ꯅꯨꯄꯤ ꯍꯥꯏꯅꯔꯝꯃꯦ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯝꯗꯧ ꯌꯥꯝ ꯃꯥꯟꯁꯤꯜꯂꯦ ꯂꯩꯅꯥꯁꯨ ꯍꯟꯗꯛꯇꯤ ꯂꯥꯎꯔꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯀꯩꯅꯣꯅꯦ ꯅꯣꯏ ꯏꯃꯨꯡꯗꯨꯕꯨ ꯄꯥꯎꯒ ꯑꯝꯇ ꯐꯥꯎꯗꯣꯛꯅꯗ꯭ꯔꯣ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩ ꯈꯣꯏꯗꯧ ꯁꯥꯒꯠꯂꯛꯀꯅꯤ ꯃꯤ ꯏꯇꯩꯗꯨꯗ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯂꯤꯗꯨꯕꯣ ꯃꯄꯥꯅ ꯀꯥꯔꯟ ꯇꯥꯔꯝꯕꯒꯤ ꯁꯥꯎꯅꯤꯡꯂꯝꯕꯗꯨ ꯇꯣꯛꯈ꯭ꯔꯕ ꯃꯍꯦꯟꯗꯣ ꯍꯧꯖꯤꯛ ꯂꯩꯅꯥꯅ ꯃꯍꯤꯔꯦꯜꯕꯨ ꯃꯇꯩꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯃꯣꯏꯗꯣ ꯀꯩꯅꯣꯝꯃ ꯇꯧꯈꯤꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯤ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁ ꯑꯗꯨ ꯅꯠꯇꯦ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯗ ꯑꯁꯤ ꯅꯪꯒꯤ ꯀꯅꯥꯅꯦꯕ ꯏꯇꯩꯅꯤ ꯀꯩ ꯍꯥꯏꯔꯨꯔꯒ ꯂꯩꯅꯥꯗꯣ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯃꯍꯦꯟꯗꯣ ꯅꯣꯛꯂꯛꯏ ꯂꯩꯅꯥꯗꯣ ꯏꯀꯥꯏꯃꯟꯗꯨꯅ ꯍꯥꯏꯔꯤ ꯑꯩ ꯊꯝꯃꯒꯦ ꯅꯣꯏ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯗꯣꯛꯅꯧ ꯕꯕꯥꯒ ꯈꯪꯈ꯭ꯔꯗꯤ ꯃꯊꯣꯡ ꯑꯃ ꯆꯥꯔꯣꯏꯀꯣ ꯈꯪꯂꯝꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯏꯆꯥꯅꯨꯄꯥꯇꯪ ꯍꯥꯏꯔꯝꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯍꯥꯏꯔꯝꯖꯥꯠꯂ ꯈꯪꯗꯦ ꯑꯩ ꯊꯝꯃꯤ ꯉꯥꯏꯈꯣ ꯍꯩꯃꯥ ꯀꯛꯊꯠꯄꯅ ꯍꯟꯈ꯭ꯔꯦ ꯃꯍꯦꯟꯁꯨ ꯍꯔꯥꯎꯕꯅ ꯁꯤꯔꯦ ꯃꯍꯥꯛ ꯄꯪꯅꯣꯛꯇ ꯅꯣꯛꯂꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯄꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯃꯀꯣꯛ ꯆꯥꯛ ꯀꯃꯥꯏ ꯇꯧꯅꯤ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯁ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯐꯨꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯩꯕꯨ ꯍꯥꯏꯅꯔꯨꯁꯤꯔꯅꯦ ꯑꯃꯨꯛꯇ ꯍꯥꯏꯅꯍꯧꯕꯅ ꯐꯅꯤ ꯃꯥꯏꯁꯤꯗꯤꯕ ꯃꯤꯁꯤꯅꯅꯤꯍꯦ ꯃꯍꯦꯟꯗꯣ ꯍꯧꯒꯠꯇꯨꯅ ꯂꯥꯛꯄꯅꯤ ꯀꯣꯔꯤꯗꯣꯔ ꯐꯥꯎꯗꯣꯛꯅꯔꯛꯄꯗ ꯃꯌꯥꯝꯕꯒ ꯑꯃꯨꯛ ꯌꯩꯈꯥꯏꯅꯔꯦ ꯑꯁ ꯀꯩꯅꯣꯅꯦ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯍꯤꯔꯦꯜꯅ ꯂꯥꯎꯔꯛꯄꯅꯤ ꯃꯍꯦꯟꯁꯨ ꯍꯥꯏꯔꯤ ꯑꯁ ꯑꯩꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯏꯁꯤꯅ ꯀꯔꯤꯅꯣ ꯂꯥꯡꯒꯅꯨ ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨꯗ ꯍꯥꯏꯈꯤꯕꯗꯣ ꯃꯍꯦꯟꯅ ꯇꯥꯍꯧꯏ ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯊꯦꯡꯒꯥꯏꯅꯔꯤꯅꯤ ꯍꯌꯦꯡ ꯅꯪ ꯂꯥꯛꯑꯀꯥꯟꯗ ꯈꯪꯅꯤ ꯑꯁꯤꯁꯨꯅꯦ ꯄꯨꯔꯥ ꯃꯤꯖꯥꯎꯅꯤ ꯃꯍꯦꯟꯗꯣ ꯃꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯪꯂꯦ ꯃꯌꯥꯝꯕꯁꯦ ꯅꯨꯄꯤ ꯀꯣꯏ ꯍꯥꯏꯕ ꯑꯣ ꯕꯕꯥ ꯅꯪꯗꯤ ꯂꯣꯏꯔꯦꯗꯣ ꯑꯩꯕꯨꯗꯤ ꯐꯔꯦꯅꯦ ꯑꯩꯈꯣꯏ ꯗꯥꯗꯗꯤ ꯅꯪ ꯍꯦꯔꯥ ꯍꯥꯏꯅꯔꯣꯏꯗ ꯅꯨꯡꯗꯥꯡꯁꯨ ꯑꯣꯏꯔꯁꯤꯕꯨ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯅꯗꯣꯏꯅꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯗꯥꯗ ꯍꯨ ꯊꯣꯛꯄ ꯑꯃꯁꯤꯟꯕꯗ ꯑꯩꯈꯣꯏ ꯗꯥꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯗꯧ ꯑꯩꯅ ꯀꯩꯗꯧ ꯋꯥꯖꯗꯣꯏꯅꯣ ꯂꯦꯝꯊꯣꯛꯑ ꯈꯥꯏꯒꯦ ꯕꯕꯥ ꯅꯪ ꯍꯩꯄꯥ ꯁꯥꯕꯩ ꯅꯨꯡꯉꯥꯏꯅ ꯍꯌꯦꯡꯗꯤ ꯃꯍꯦꯟꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯕꯨꯁꯟꯒ ꯂꯇꯥ ꯁꯅꯥꯒꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯃꯊꯧꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗꯕꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕꯅꯤ ꯑꯍꯜ ꯑꯅꯤꯗꯣ ꯃꯆꯥꯅꯤꯒꯤ ꯐꯣꯇꯣ ꯊꯦꯠꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯃꯠꯇ ꯇꯨꯝꯗꯕꯒꯤ ꯃꯌꯥꯡꯁꯨ ꯁꯥꯊꯤꯅ ꯀꯪꯁꯤꯜꯂꯦ ꯑꯅꯤꯃꯛ ꯕꯨꯁꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯣ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯃꯄꯥ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯂꯦꯛꯊꯔꯛꯄ ꯇꯥꯔꯦ ꯕꯨꯁꯟꯗꯣ ꯉꯥꯎꯔꯕꯅꯤ ꯂꯦꯛꯊꯔꯣꯏꯗ ꯃꯃꯥ ꯂꯦꯛꯊꯕꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯦ ꯂꯦꯛꯊꯗꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯃꯥ ꯀꯔꯤ ꯋꯥꯈꯜꯅꯣ ꯏꯆꯥꯅꯤꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯥ ꯂꯇꯥ ꯁꯅꯥꯗꯣ ꯃꯄꯤ ꯇꯥꯔꯛꯂꯦ ꯐꯖꯩ ꯃꯄꯥ ꯃꯆꯦꯁꯤꯅ ꯄꯨꯔꯛꯄꯅꯤꯅ ꯃꯆꯦ ꯆꯠꯈꯤꯕꯒ ꯆꯠꯈ꯭ꯔꯦꯅꯦ ꯃꯄꯥꯁꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯇꯥ ꯁꯅꯥꯗꯣ ꯃꯇꯨ ꯆꯨꯡꯂꯦ ꯃꯆꯦꯅ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯂꯥꯛꯄꯅꯤ ꯃꯆꯦꯒ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕ ꯍꯥꯏꯗꯅ ꯂꯥꯛꯄꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯄꯪꯕꯗꯒꯤ ꯃꯆꯦꯒ ꯃꯥꯒ ꯂꯥꯞꯊꯣꯛꯅꯍꯜꯂꯦ ꯂꯥꯞꯂꯁꯨ ꯂꯥꯞꯅ ꯃꯆꯦꯅ ꯂꯩꯔꯤꯕꯅꯤꯅ ꯃꯥꯁꯨ ꯂꯩꯇ ꯌꯥꯗꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯆꯦ ꯆꯠꯈꯤꯕꯁꯤꯗ ꯃꯥꯁꯨ ꯑꯃꯨꯛ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯍꯥꯟꯅꯒꯤ ꯏꯍꯥꯡ ꯍꯥꯡꯕ ꯄꯨꯟꯁꯤꯗꯣ ꯑꯣꯏꯍꯜꯂꯝꯃꯤꯅꯦ ꯍꯥꯏꯅ ꯕꯨꯁꯟꯗꯣ ꯀꯞꯂꯛꯂꯦ ꯂꯇꯥ ꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯍꯥꯏꯒꯨꯝꯂꯗꯅ ꯃꯃꯥ ꯁꯦꯜ ꯊꯨꯝ ꯃꯌꯥꯝꯁꯦ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤ ꯂꯟ ꯊꯨꯝ ꯃꯥꯜ ꯆꯥꯡ ꯃꯌꯥꯝꯁꯤꯒ ꯄꯨꯂꯞ ꯌꯨꯝꯁꯤꯗ ꯃꯩ ꯊꯥꯗꯨꯅ ꯌꯨꯝꯁꯤ ꯇꯨꯝꯅꯕ ꯆꯥꯛꯈꯠꯂꯒ ꯁꯤꯃꯤꯟꯅꯔꯁꯤꯔ ꯃꯃꯥ
Mapa tahoidaba wa ngakta nganglibadu karigino si pukning phathabiyisi adugumba khanba tahoidi tahoidaba karino haiba ai amata khangri mama ai ngaw isani gi muchang nei ngaw asuk mapok thibu mapok sibu leram kibudro nate ai khoi ni mukton ba mapok leram kidra mama pakhang leisabi pharaba ichani mapu itha degi set kibisibu taibang palsida atai atopa mama mapa oibu singa thingnaram gudro ai ngawri mama ai ngawri busando pungkap lagli Lata Sanasu mapuroibagi mataudu bada ngawri animakto machani gi photo dugi mamangda makol thokna kaminarakli Yainu ga mahiral gado hayingde mukta koiba chalu saina bani nomaizing oibani na koidaba kuire koiru saina bani phone da wari sanari Ate lari noigi hotel mapuduna nang thabak toke sungai yari sakai ginoba Yainu da mahiral da wa mata lot banate nan kai hangdabagi haidabani ngasidi hanglakpaduda mahakum lei sarsi mabuk phabani dada hoi nongmabudi manai se nungsi pamje haina di haikiko adubu aina yade haibadagi adugi hek numitudagi nang thazaroi dada nongma phawba mahak aingonda arabam ringeng lakhide hena dum chamthoraktana luinaraki masana su hairapani aina hairisi agi haipam thokpudu haibani nangna yadradi adu sodo aina respect tawi nangi waripto hairakibani Mahirel do wari do tabada pisum suklei nangdi nan kai nongmutado aingonda tamdena dadana halaktabagini da aina so kaya luina khandabagini adunani tumilayu taning khunam sina thomakanina thabak chalaga nangni rang tawleni ne adunani ne pak tu uyar kriside dada taning de ko aina sum walotraga nangna dumai ngangsiladi ai ikarakani Yainu na saurpadudadi Mahirel du tumil leiduna wadu fagida thoga atopaduda thaidokre adubu magi thamoida Pibarel budi reject amadum laikre Tanjadu da Pibarel so Yainu da call toksilakpani Nungdang da Yainu do waiting larambaduda Pibarel da call do amukak thalaga soli Shit amasina han kamale tawus khoidausi saukning dorida hera toksilane su Airiga call do amukana toksilai You can wait or call again later. आपने जिससे व्यक्ति को कॉल किया है वह अभी दूसरी कॉल पे